ꯃꯤꯡꯊꯣꯟꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯕꯤꯀ꯭ꯔꯝꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ngasi ꯑꯅꯤꯁꯨꯕ episode ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ 58ꯂꯛ ꯁꯨꯕ ꯒꯋꯥꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯒꯦꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯦꯗꯜ ꯇꯦꯂꯤꯗ ꯆꯥꯎꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯈꯤꯕ ꯑꯁꯤ ꯋꯨꯁꯨ ꯃꯁꯥꯟꯅ ꯑꯁꯤꯅ ꯑꯣꯏꯈꯤ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯋꯨꯁꯨ ꯄ꯭ꯂꯦꯌꯔ 25ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤ ꯁꯥꯟꯅꯔꯣꯏ 19ꯅ ꯃꯦꯗꯜ ꯂꯧꯔꯛꯇꯨꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯈꯤ ngasi Mami TVꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯤ ꯋꯨꯁꯨ ꯄ꯭ꯂꯦꯌꯔ ꯏꯆꯦ ꯁꯅꯥꯇꯣꯝꯕꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯏꯆꯦꯕꯨ Mami TV ꯁ꯭ꯇꯨꯗꯤꯑꯣꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯁꯦ ꯊꯧꯔꯝ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯏꯆꯦꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃꯇꯪ ꯊꯝꯕꯤꯌꯨꯁꯦ ꯑꯩꯒꯤ ꯃꯤꯡ ꯂꯩꯃꯄꯣꯛꯄꯝ ꯁꯅꯥꯇꯣꯝꯕꯤ ꯆꯅꯨ ꯑꯩ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯦꯔꯤꯠ ꯂꯥꯏꯐ ꯑꯣꯏꯖꯔꯦ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤꯗ ꯌꯨꯝ ꯄꯥꯟꯖꯔꯦ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯃꯤꯡꯅ ꯑꯣꯏꯅꯥꯝ ꯖꯦꯝꯁ ꯃꯣꯏꯁꯤꯡ ꯑꯗꯣ ꯏꯆꯦꯅ ꯍꯧꯖꯤꯛꯀꯤ ꯋꯨꯁꯨ ꯍꯥꯏꯕ ꯃꯁꯥꯟꯅꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯁꯥꯟꯅꯕ ꯍꯧꯕꯤꯔꯛꯈꯤꯕꯒꯦ ꯑꯩ 2004ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯑꯩꯒꯤ ꯑꯗꯣ ꯏꯆꯦꯅ ꯋꯨꯁꯨ ꯍꯥꯏꯕ ꯃꯁꯥꯟꯅꯁꯦ ꯁꯥꯟꯅꯕꯁꯦ ꯑꯇꯣꯞꯄ ꯃꯁꯥꯟꯅ ꯁꯥꯟꯅꯗꯕꯤꯗ ꯋꯨꯁꯨꯁꯤꯗꯪ ꯈꯜꯂꯒ ꯁꯥꯟꯅꯕꯤꯔꯤꯁꯦ ꯀꯔꯤ ꯏꯊꯤꯜ ꯐꯥꯎꯕꯤꯔꯛꯄꯗꯒꯤ ꯋꯨꯁꯨꯁꯤ ꯁꯥꯟꯅꯈꯤꯕꯅꯣ ꯏꯆꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯐꯤꯂꯝꯒꯨꯝꯕ ꯌꯦꯡꯕ ꯀꯥꯟꯗꯀꯣ ꯐꯨꯅꯕꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯁꯨꯝ ꯄꯥꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩꯗꯨꯗ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ 마주 부키판데기니 배범 투비나 마나 풋볼 사나라빠 아도 마나 좀 가이드라인지 그냥 도비 아이원다 아유 사나니게 콜레 수마이나 푸나고 그도부지 다 하이부간다 마나 에 아두디 우슈나 아노고 몰라꾸니 2004기 마담다니고 혹시 리레다나 아두간 아노고 몰라에 아두도 난 사나오는 좀 짜나도 마니 콜레 인터가 마나 부산비가 아두디 사나니 아두다 좀 짱우버데기 사는 밤자부도 토바이다리네 오자 ꯀꯅꯥꯒꯤ ꯃꯈꯥꯗꯒꯤꯗꯤ ꯁꯥꯟꯅꯕ ꯍꯧꯕꯤꯔꯛꯀꯦ 오자 비라ꯃꯅꯤ나 ꯀꯩꯅꯣꯗꯒꯤ ꯕꯥꯃꯨꯟ ꯂꯩꯀꯥꯏꯗꯒꯤ ꯋꯨꯁꯨ ꯋꯨꯁꯨꯒꯤ ꯐꯥꯎꯟꯗꯔꯅꯤ ꯃꯥꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯥꯏ ꯃꯈꯥꯗ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ 2000 ꯀꯩꯅꯣꯗꯒꯤ 7ꯗꯒꯤ ꯁꯥꯏꯗ ꯂꯩꯔꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯏꯒꯤ ꯀꯣꯆ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯩꯗ ꯃꯥꯏ ꯃꯈꯥꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯖꯔꯤ ꯃꯥꯏ ꯃꯈꯥꯗ ꯁꯆꯤꯗꯥꯅꯟꯗ ꯁꯆꯥꯅꯟꯗ ꯃꯈꯥꯗ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯖꯔꯤ ꯑꯗꯣ ꯏꯆꯦꯅ ꯃꯃꯥꯡꯗ ꯍꯧ ꯇꯧꯔꯛꯄꯗ ꯏꯟꯇ꯭ꯔꯣꯗꯛꯁꯟꯒꯤꯗ ꯍꯥꯏꯕꯤꯈ꯭ꯔꯦ ꯏꯆꯦꯁꯦ ꯃꯦꯔꯤꯠ ꯂꯥꯏꯐ ꯆꯪꯉꯦ ꯍꯥꯏꯔꯦ ꯑꯗꯣ ꯁꯥꯟꯅꯕꯁꯤꯒ ꯃꯦꯔꯤꯠ ꯂꯥꯏꯐꯁꯤꯒ ꯏꯆꯦ ꯀꯃꯥꯏꯅ ꯑꯅꯤꯁꯦ ꯃꯦꯅꯦꯖ ꯇꯧꯔꯒ ꯇꯧꯕꯤꯔꯛꯏꯁꯦ ꯁꯤꯗꯤ ꯐꯦꯃꯤꯂꯤꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯗꯤ ꯉꯝꯄꯣꯟꯇꯦꯗ ꯑꯗꯨꯕꯨꯗꯤ ꯐꯦꯃꯤꯂꯤꯅ ꯁꯄꯣꯔꯠ ꯌꯥꯝ ꯇꯧꯋꯦ ꯑꯩ ꯆꯍꯤ 2 ꯁꯨꯔꯕ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯖꯔꯦ ꯑꯩꯒꯤ ꯑꯗꯨꯗꯣ ꯃꯥ ꯑꯗꯨꯝ ꯐꯦꯃꯤꯂꯤꯅ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯖꯟꯕꯤ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯗꯣ ꯃꯣꯏꯅ ꯌꯦꯡꯕꯤꯔꯒ ꯑꯩꯅ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯒꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯏꯆꯦ ꯍꯣꯏ ꯑꯗꯒꯤ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛ ꯑꯗꯒꯤ ꯑꯩꯒꯤ ꯄꯣꯛꯄ ꯏꯃꯥ ꯄꯨꯟꯅ ꯃꯣꯏꯅ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯋꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅ ꯉꯝꯗꯣꯏꯅꯣ ꯍꯧꯖꯤꯛ ꯁꯥꯟꯅꯅꯤꯡꯉꯩꯁꯤꯗ ꯆꯍꯤ 1 2 3 ꯁꯥꯟꯅꯧ ꯈꯣꯠꯂꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯁꯤꯒꯤꯗꯤ ꯀꯔꯤꯝ ꯈꯟꯒꯅꯨ ꯅꯪꯒꯤꯗ ꯐꯣꯀꯁ ꯐꯖꯅ ꯇꯧ ꯈꯣꯠꯂꯣ ꯀꯥꯏꯅ ꯒꯦꯝꯒꯁꯦ ꯑꯉꯥꯡ ꯑꯗꯨꯝ ꯃꯣꯏ ꯂꯥꯎꯔꯒ ꯒꯦꯝꯒꯁꯦ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦꯕ ꯆꯨꯝꯃꯤꯁꯤ ꯐꯦꯃꯤꯂꯤ ꯌꯥꯎꯗ꯭ꯔꯗꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯁꯥꯟꯅꯕꯁꯦ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯉꯝꯄꯣꯟꯇꯦ ꯑꯇꯣꯞꯄ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯏꯆꯦ ꯍꯥꯏꯗꯤ ꯁꯥꯟꯅꯕꯁꯦ ꯍꯧꯔꯝꯃꯒ ꯁꯨꯃꯥꯏꯅ ꯃꯦꯔꯤꯠ ꯂꯥꯏꯐ ꯆꯪꯈꯤꯕꯗꯩ ꯁꯥꯟꯅꯕ ꯇꯣꯛꯈꯤꯕ ꯑꯗꯩ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯕꯁꯦ ꯎꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯃꯈꯥ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯣꯛꯈꯤꯕꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨꯁꯨ ꯍꯥꯏꯍꯟꯅꯤꯡꯗꯕꯗꯣ ꯃꯦꯔꯤꯠ ꯑꯣꯏꯈꯤꯕꯗꯒꯤ ꯁꯥꯟꯅꯕ ꯇꯣꯛꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯑꯣꯏꯔꯒ ꯁꯥꯟꯅꯔꯝꯃꯤꯅ ꯀꯥꯏꯅꯒ ꯁꯨꯝ ꯍꯥꯏꯍꯟꯅꯤꯡꯕ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯍꯁꯕꯦꯟꯁꯨ ꯁ꯭ꯄꯣꯔꯠꯁꯇꯒꯤ ꯍꯧꯔꯛꯄ ꯑꯣꯏꯕ ꯃꯥꯅ ꯀꯦꯅꯣꯌꯤꯡ ꯀꯌꯥꯀꯤꯡ ꯁꯥꯟꯅꯕ ꯑꯣꯏꯕ ꯑꯗꯨꯅ ꯃꯥꯅꯁꯨ ꯈꯪꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯨꯅ ꯃꯥꯅꯁꯨ ꯃꯥꯒꯤ ꯁꯄꯣꯔꯠꯁꯨ ꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯑꯅꯤꯃꯛ ꯁ꯭ꯄꯣꯔꯠ ꯄꯔꯁꯟ ꯑꯣꯏꯕꯅꯤꯅ ꯑꯅꯤꯃꯛ ꯁꯄꯣꯔꯠ ꯇꯧꯅꯕꯒꯤꯅꯦ ꯁ꯭ꯄꯣꯔꯠꯁ ꯂꯚꯔ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯐꯪꯉꯤ ꯃꯇꯦꯡ ꯑꯗꯨꯗꯨꯅ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯆꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯦ ꯀꯃꯥꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯅꯝꯕꯅ ꯑꯌꯨꯛꯀ ꯅꯨꯡꯊꯤꯟꯒ ꯄꯥꯔꯒꯗꯤ ꯇꯧꯋꯦꯀꯣ ꯃꯣꯔꯅꯤꯡ ꯏꯚꯤꯅꯤꯡ ꯇꯧꯋꯦ ꯑꯅꯝꯕꯅꯗꯤ ꯃꯣꯔꯅꯤꯡ ꯑꯅꯝꯕ ꯇꯧꯋꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯌꯨꯛꯇ ꯄꯨꯡ 2:30 3 ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗ ꯄꯨꯡ ꯑꯗꯨꯃꯥꯏꯅ 2:30 3 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯐꯖꯅ ꯑꯗꯨꯝ ꯇꯧꯋꯦ ꯄ꯭ꯔꯦꯛꯇꯤꯁ ꯐꯖꯅ ꯍꯣꯠꯅꯕꯗꯨꯅ ꯏꯆꯦ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯃꯦꯗꯜ ꯂꯧꯔꯛꯄ ꯈꯣꯠꯄ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯔꯛꯀꯗꯣꯏꯅꯦ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯎꯗ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯏꯆꯦ ꯅꯠꯇ꯭ꯔꯥ ꯁꯥꯟꯅꯔꯤ ꯈꯛꯇꯪ ꯍꯥꯏꯕꯁꯤꯅ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯏꯆꯦ ꯑꯩꯅ ꯃꯈꯥ ꯇꯥꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯄ꯭ꯔꯦꯛꯇꯤꯁ ꯈꯨꯇꯧꯁꯤꯒ ꯃꯄꯥꯟ ꯂꯝꯗ ꯇꯧꯕ ꯄ꯭ꯔꯦꯛꯇꯤꯁ ꯈꯨꯇꯧꯁꯤꯒ ꯑꯅꯤꯁꯦ ꯑꯗꯨꯝ ꯃꯥꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯦꯠꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯆꯦ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ
India manung yo ina ni dum iman manare akoi ai je mapanum da outside ta su training dum chachare China da go China da 5 times 6 times mana kano foreign export thongjare adu gadi khene hai tare ni khene di adana oja masing yam ba hen ba adu su se khai doi ba event me yam se sijigi event khuding gi oja je ani man hum lei ba aina tai chi sanare ne adi tawlu da tai chi ne ba tawri je tai chi je oja ani hum changa khode yeng bi ba manipur da di natraga India gi wona so tai chi gi ko sang tang ha ba cost to ngana thambi de ba lei da ba di na de ba event khuding gi cost oina thambi da ba adagi practice to bom je mi yamabada akhoi arena haigadra adu akhoi sanabam je seisida yamabada mi ahum mari ren sana deba akhoi di arena amada akhoi tare ni pa tara kun thang ko dum sana san ba arei bagai adu mai to bagi nuna kadang tight oi bu jaga do aduna akhoi tongning ni do phang da ba matam no gi na han adu moyam ba adu bada khaga to ha tare di event ahum mari leibada oja amana ahum mari yeng ba jidi khra wai da na ko ama loraga ama tawai di phaba somna mai da ama geng chot ama tawani na ko adu magi da khar khena ba lei adi oja event khuding oja ama ma ban tawra din yamna nuai ni kan nuai na adu du kadang ka to nuai da ba lei adu isis player amana ne koigi wusu masana se juma ani bakal discipline ani leidana aman player amana discipline ani ma loi sana ba yabra natra am player amana hen sana ba yada ba player amana amamam de sana na de ade chansau ha ban tawlu ban chansau ha jiga no ngamju ngam tawlu sana ban ko chansau sana ban na event competition adum chumna sum practice to gi di pangya ya ba ko competition win thola ka na di amana ama tawsana ba ani je ya sana de ba hekta ade chansau sana ba mi na tawlu taw da magi form ta roi ba ada tawlu na chansau taw gi dum kaitang tawlu sina mu mai phunari ba style do mi yaw da bi thanda demo ina taw ni na ko akhoi knowledge to leibani adumai khatang budi kaino tawi du sanana de kana amta aduga rule da di kumna di khangde ko ya de habai wadi aduga tawbudi amta tawna de adu husi phogi oi nei si gi national abadi international da medal ke amuk ti lobi rake national gi oina di ai je 2004 dai sana ba hore ko aduga 5 6 agai 6 dai competition na thokwa hore junior da adegi dum medal je adum chahi khuding gi dum lawre hai tare adu chahi 2006 7 ada 6 de ai silver bronze kum lawram me ade 7 de gold adum lawre hai tare adum continue marak ta ga somda yum gi family problem khar laiba khotpa adegi mistake ji lei ta bon de khading adum khara taw da adum marak ta ga second mu third gu ta ba budi amur ani da gyaw bre goal long ni have like aduga adui matung degi de dum hoje continue ai dum goal law hai tare national da aduga international da ai China da to yu da world cup da ai bronze medal law re adegi South Asian games da goal law hai adegi Brisbane game adegi dum medal dum law hai tare atu je hujik tum da la ka da ba kai tournament kai di lady je na saru kya ka da ba hujik phogi hojik khali je hojik handak February je February last da Russia da Moscow so star nam le ko adu participate taw na ba na kana practice taw hai ta oi je pai pak pa gol lo bi rak je je adu makha sa tharak to ina je akoi gi sarkar gi mai kai de gi di kai taw haning ba di le je sarkar gi mai kai de di yam taw haning de atopa state ka yeng na rom ka na Manipur da sports da thambi ba yeng yam sonda na uwa hai gadra yeng bada yam khena na lei hai tare ne hade facility gi matang da ni ko moina mi nu si utte habai na ta ba facility ji wala amni na sana ba si da bu paisa yam changi chathok chachin da hojikti makha da cha doi mathak da dum chatnare adu akoina competition ama chatpada handak ta su competitor da chatpada amuk journey chalur halak pada 30 40 di dum changi competitor si lapi da ko ada direct su chatpa ya da machet lam ju no ma hen dum journey ni changi ba journey su wa ba pisa chang chang ba adu koi hujik sanari ba player jing yana mane na khun ma sa di ma to oi de ba lai ba mung de gi hor ko nga tuna di oi mane adu maina loin taw adu sani sana ni pisa bu thong ngam chat ngam da myam yaw re ba ade da handak akoi kui juri hafta ama gi mamang ni koi chalu ba se adu maina trial chalu ba ne ba hojiki akoina aina Russia da chatni na hai je siji gi trial chalu ba ne
ꯑꯗꯨꯗꯩꯗꯨꯗ ꯄꯩꯁꯥꯗꯣ ꯌꯥꯝ ꯆꯪꯉꯦ ꯇ꯭ꯔꯥꯌꯦꯜꯅꯤ ꯄꯩꯁꯥꯗꯣ ꯀꯅꯥꯅꯁꯨ ꯍꯟꯖꯤꯟꯕꯤꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯥꯌꯦꯜ ꯆꯠꯂꯨꯕ ꯄꯩꯁꯥ ꯉꯝꯗ ꯄꯨꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯂꯨꯕ ꯃꯤꯗ ꯁꯔꯀꯥꯔꯅꯗꯤ ꯃꯇꯦꯡꯗꯣ ꯄꯥꯡꯉꯛꯇꯦꯕ ꯑꯗꯩ ꯃꯃꯥꯡꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ 22ꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯀꯩꯅꯣ ꯒꯨꯖꯔꯥꯠꯀꯤꯗꯣ ꯑꯗꯨꯒꯤ ꯏꯟꯁꯦꯟꯇꯤꯞ ꯐꯥꯎꯁꯨ ꯄꯤꯕꯤꯗꯦꯕ ꯁꯨꯃꯥꯏꯅ ꯏꯆꯦ ꯍꯣꯏꯅ ꯇ꯭ꯔꯥꯌꯦꯜ ꯆꯠꯄꯁꯦ ꯏꯁꯥꯗꯒꯤ ꯄꯣꯀꯦꯠ ꯃꯅꯤ ꯄꯨꯊꯣꯛꯇ꯭ꯔ ꯆꯠꯄ ꯁꯔꯀꯥꯔ ꯃꯣꯏ ꯔꯤꯐꯟ ꯇꯧꯔꯛꯄꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯇ꯭ꯔꯥꯌꯦꯜꯒꯨꯝꯕꯒꯤꯗꯤ ꯂꯩꯇꯦ ꯅꯦꯁꯅꯦꯜꯒꯨꯝꯕ ꯆꯠꯂꯀꯥꯟꯗ ꯔꯤꯐꯟ ꯈꯔ ꯇꯧꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯋꯨꯁꯨꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯊꯤꯡꯉꯒ ꯂꯩꯔꯤ ꯃꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯔꯛꯇ ꯈꯔ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯅꯩꯅꯀꯣ ꯊꯤꯡꯉꯦꯅ ꯀꯨꯏꯔꯦ ꯈꯔ ꯆꯍꯤ 5-6 ꯁꯨꯔꯝꯃꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯗꯨꯅ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯁꯨ ꯃꯣꯏ ꯁꯔꯀꯥꯔꯅ ꯔꯤꯐꯟ ꯇꯧꯋꯦ ꯍꯥꯏꯁꯤꯁꯨ ꯕꯁꯀꯨꯝꯕ ꯇ꯭ꯔꯦꯟꯒꯨꯝꯕꯒꯤꯅꯦꯕ ꯐ꯭ꯂꯥꯏꯠꯀꯤꯗꯤ ꯇꯧꯗꯦꯕ ꯔꯤꯐꯟ ꯇꯧꯗꯦꯕ ꯑꯗꯨꯝꯕꯒꯤ ꯈꯔ ꯋꯥꯏ ꯑꯗꯨꯗꯨꯅ ꯁꯔꯀꯥꯔꯗ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯑꯗꯨꯝ ꯏꯁꯄꯣꯔꯠꯁꯇ ꯈꯛꯇꯪ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇ ꯀꯩꯗꯧꯅꯔꯤ ꯑꯗꯩ ꯃꯅꯤꯄꯨꯔꯗ ꯏꯁꯄꯣꯔꯠꯁꯦ ꯃꯅꯤꯄꯨꯔꯁꯦ ꯏꯁꯄꯣꯔꯠꯁꯀꯤ ꯄꯋꯥꯔ ꯍꯥꯎꯁꯅꯦꯅ ꯍꯥꯏꯅꯔꯦ ꯑꯗꯨꯒ ꯑꯣꯂꯦꯝꯄꯤꯛꯇ ꯑꯩꯈꯣꯏ ꯃꯤ ꯀꯌꯥꯝ ꯌꯥꯎ ꯉꯝꯃꯤ ꯃꯦꯗꯜ ꯀꯌꯥꯝ ꯂꯧꯔꯛꯏ ꯑꯗꯣ ꯃꯣꯏ ꯑꯗꯨꯝ ꯃꯤꯡ ꯈꯛꯇꯪ ꯉꯥꯏꯕꯒꯤ ꯇꯥꯏꯞꯇꯀꯣ ꯁꯨꯝ ꯇꯧꯔꯦꯕ ꯍꯥꯟꯅꯒꯤ ꯁꯦꯅꯤꯌꯔ ꯂꯩꯔꯝꯕ ꯃꯌꯥꯝꯅꯕꯨꯗꯤ ꯃꯤꯡ ꯌꯥꯝ ꯄꯨꯈꯠꯄꯤꯔꯝꯃꯦ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯁꯦ ꯀꯃꯥꯏꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯄꯨꯊꯣꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯋꯥꯠꯄ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯣꯏꯔꯒꯁꯨ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯃꯤꯅ ꯑꯅꯝꯕ ꯑꯣꯏꯅ ꯃꯦꯗꯜꯁꯦ ꯂꯧꯕꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯎꯔꯛꯑꯦꯕ ꯃꯅꯤꯄꯨꯔꯗꯩ ꯗꯥꯏꯔꯦꯛ ꯆꯠꯄꯁꯦ ꯁꯥꯔꯚꯤꯁꯦꯁꯇꯒꯨꯝꯕ ꯂꯩꯈꯤꯕ ꯑꯗꯩ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯕꯅ ꯑꯅꯝꯕ ꯂꯩ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇ ꯇꯧꯅꯔꯤꯁꯤꯒꯗꯤ ꯃꯅꯤꯄꯨꯔ ꯇꯧꯔꯤꯁꯤꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯍꯥꯏꯗꯤ ꯆꯪꯉꯤꯕ ꯄꯩꯁꯥꯁꯤꯒ ꯑꯗꯒꯤ ꯇꯧꯔꯤ ꯁꯥꯟꯅꯕ ꯉꯝꯗꯕ ꯆꯠꯍꯟꯕ ꯉꯝꯗꯕ ꯃꯃꯥ ꯃꯄꯥ ꯃꯌꯥꯝ ꯌꯥꯎꯗꯅ ꯁꯥꯟꯅꯕ ꯇꯣꯛꯈꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦꯕ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯑꯇꯣꯞꯄ ꯏꯁꯇꯦꯠꯀ ꯌꯦꯡꯅꯧꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯈꯔ ꯁꯣꯟꯊꯕ ꯐꯦꯁꯤꯂꯤꯇꯤꯁꯦ ꯈꯔ ꯁꯣꯟꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯁꯣꯟꯊꯔꯦ ꯐꯦꯁꯤꯂꯤꯇꯤꯒꯤ ꯃꯔꯝꯗꯗꯤ ꯑꯃꯒꯤꯗꯤ ꯁꯥꯟꯅꯐꯝꯒꯤꯗ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯝ ꯁꯣꯟꯊꯔꯦ ꯑꯇꯣꯞꯄ ꯏꯁꯇꯦꯠꯀꯤꯗꯗꯤ ꯅꯦꯁꯅꯦꯜꯒ ꯆꯠꯂꯨꯕ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯃꯦꯗꯜꯒ ꯂꯧꯔꯛꯄꯁꯤꯡꯁꯦ ꯀꯦꯁ ꯑꯦꯋꯥꯔꯗꯀ ꯑꯗꯨꯝ ꯄꯤꯊꯣꯛꯑꯒ ꯍꯥꯏꯗꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤꯁꯨ ꯏꯟꯀꯔꯦꯖ ꯑꯣꯏꯕꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯁꯥꯟꯅꯕ ꯑꯩꯈꯣꯏꯁꯨ ꯇꯤꯝ ꯑꯣꯏꯅ ꯆꯠꯂꯨꯔꯦ ꯁꯥꯟꯅꯕꯁꯦ ꯑꯗꯨ ꯃꯦꯗꯜ ꯐꯪꯉꯛꯇꯣꯏꯗꯤ ꯂꯣꯏꯅꯃꯛ ꯃꯦꯗꯜꯗꯤ ꯐꯪꯉꯛꯑꯣꯏꯕ ꯃꯦꯗꯜ ꯐꯪꯉꯛꯇꯕꯁꯤꯡꯗꯣ ꯑꯗꯨ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯀꯣꯔꯁꯅ ꯑꯣꯔ ꯁꯔꯀꯥꯔꯅ ꯀꯩ ꯇꯧꯕꯤꯒꯦ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯐꯟꯗꯤꯡ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯔꯀꯥꯔꯅ ꯔꯤꯚꯔꯁꯃꯦꯟ ꯄꯤ ꯍꯥꯏꯕꯗꯣ ꯆꯠꯂꯨꯕꯒꯤ ꯕꯁꯀꯨꯝꯕ ꯇ꯭ꯔꯦꯟꯒꯨꯝꯕꯒꯤ ꯐ꯭ꯂꯥꯏꯠꯀꯤꯗꯤ ꯄꯤꯗꯦꯅ ꯍꯥꯏꯗꯅꯀꯣ ꯑꯗꯨꯝꯕꯒꯤꯗꯗꯤ ꯃꯌꯥꯝ ꯆꯠꯂꯤꯕꯁꯤꯡꯗꯨ ꯂꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯟ ꯈꯨꯗꯤꯡꯒꯤ ꯂꯣꯏ ꯄꯤꯒꯅꯦꯕꯀꯣ ꯑꯗꯨꯒ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯀꯥꯟꯅ ꯍꯥꯟꯅ ꯐꯦꯕꯋꯥꯔꯤ 25ꯇ ꯇꯧꯕꯗꯣ ꯑꯗꯨꯀꯥꯟꯗꯗꯤ ꯆꯍꯤ ꯌꯥꯝꯃꯕ ꯆꯍꯤ 4-5 ꯃꯃꯥꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯦ ꯈꯔ ꯄꯤꯔꯝꯃꯦꯕ ꯑꯗꯨꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯑꯃ ꯁꯥꯟꯅꯕ ꯆꯠꯄꯗ ꯒꯣꯜ ꯑꯃꯗ ꯂꯨꯄꯥ 9,000 ꯄꯤ ꯁꯦꯅꯤꯌꯔꯒꯤꯅꯤꯀꯣ ꯄꯤꯔꯤꯁꯦ ꯑꯗꯨꯒ ꯖꯨꯅꯤꯌꯔꯒꯤꯅ 3 ꯑꯗꯒꯤ ꯁꯕ ꯖꯨꯅꯤꯌꯔꯒꯤꯅ 3 ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯔꯤꯕ ꯑꯗꯣ ꯐꯪꯗꯕꯗꯤ ꯀꯨꯏꯔꯦ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯁꯤꯜꯂꯦ 2017 ꯑꯗꯨꯋꯥꯏꯗꯩ ꯐꯪꯉꯝꯃꯔꯣꯏ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯁꯦ 17 ꯐꯥꯎꯒꯤꯗꯤ ꯄꯤꯈ꯭ꯔꯕ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨ ꯅꯣꯂꯦꯖꯇꯣ ꯀꯨꯏꯔꯛꯑꯃꯤꯅꯀꯣ ꯀꯌꯥꯅꯣ ꯗꯥꯏꯔꯦꯛꯇꯤ ꯀꯥꯎꯔꯦ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯒꯦ ꯑꯇꯣꯞꯄ ꯂꯝꯒꯤꯁꯤꯅ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇꯅ ꯇꯧꯔꯤꯁꯤꯅ ꯁꯦꯅꯤꯌꯔ ꯑꯣꯏꯒꯦꯔꯥ ꯖꯨꯅꯤꯌꯔ ꯑꯣꯏꯒꯦꯔꯥ ꯆꯠꯂꯨ ꯍꯜꯂꯛꯄꯗ ꯒꯣꯜꯒ ꯂꯧꯕꯒꯁꯦ ꯂꯨꯄꯥ 1,00,000 ꯄꯤꯊꯣꯛꯄ ꯏꯁꯄꯣꯔꯠꯁ ꯑꯃ ꯁꯥꯟꯅꯒꯦ ꯀꯥꯟꯗ ꯆꯪꯉꯩꯁꯦ ꯑꯩꯈꯣꯏꯁꯨ ꯂꯥꯏꯐ ꯑꯃ ꯁꯦꯝꯖꯒꯦ ꯀꯩꯅꯣ ꯇꯧꯖꯒꯦꯅ ꯂꯥꯛꯆꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯗꯨꯗꯤ ꯀꯅꯥꯁꯨ ꯄꯥꯝꯅꯗꯦꯕ IAS ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ IAS ꯑꯃꯒꯤ ꯂꯥꯏꯟꯗ ꯃꯥꯒꯤ ꯉꯝꯅꯕ ꯀꯣꯆꯤꯡ ꯆꯠꯄꯅꯤ ꯈꯪꯗꯦ ꯍꯣꯠꯅꯗꯅ IAS ꯑꯃ ꯑꯣꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯄꯣꯔꯠꯁꯤꯗ ꯌꯧꯒꯦ ꯑꯣꯂꯦꯝꯄꯤꯌꯥꯟ ꯑꯃ ꯌꯧꯒꯦ ꯍꯥꯏꯔꯗꯤ ꯑꯗꯩ ꯆꯪꯕ ꯃꯊꯧꯗꯣ ꯄꯩꯁꯥꯒꯤ ꯃꯊꯧ ꯉꯥꯛꯇꯅꯤꯗꯅ ꯑꯗꯣ ꯑꯗꯨꯝꯕ ꯉꯝꯃꯛꯇꯕ ꯃꯤꯗꯤ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟ ꯁꯥꯟꯅꯕꯁꯦ ꯐꯒꯗꯕ ꯑꯣꯂꯦꯝꯄꯤꯛꯀ ꯌꯧꯒꯗꯕ ꯃꯤꯁꯦ ꯑꯗꯨꯝ ꯉꯝꯗꯕꯤꯗ ꯇꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯂꯝꯈꯥꯡꯗ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯃꯤꯒꯤꯗꯤ ꯑꯗꯨꯝ ꯃꯤꯉꯣꯟꯗꯩ ꯃꯇꯦꯡꯒ ꯁꯨꯝ ꯈꯔꯒ ꯂꯧꯔꯒ ꯃꯄꯥꯟꯗꯕꯨ ꯊꯕꯛ ꯑꯃ ꯇꯧꯍꯧꯔꯒꯁꯨꯅ ꯇꯧꯔꯒ ꯒ꯭ꯔꯤ ꯇꯛꯑꯒ ꯃꯄꯥꯟꯂꯣꯝꯗꯅ ꯑꯅꯝꯕ ꯆꯠꯅꯈ꯭ꯔꯤꯁꯦ ꯑꯗꯨꯅ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯃꯇꯝꯗꯁꯨ ꯃꯦꯗꯜꯒꯤ ꯆꯥꯡꯁꯦ ꯈꯔ ꯅꯦꯝꯃꯛꯏꯁꯦ ꯃꯄꯥꯟ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯃꯦꯗꯜ ꯂꯧꯔꯤꯁꯦ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯂꯧꯋꯦꯕ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇꯩ ꯁꯥꯟꯅꯕ ꯑꯗꯨꯝꯕꯅ ꯑꯅꯝꯕ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝꯖꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄꯗ ꯏꯁꯇꯦꯠꯇ ꯊꯕꯛ ꯇꯧꯔ ꯂꯩꯈꯤꯕꯒꯨꯝꯕ
ꯑꯗꯒꯤ ꯑꯇꯣꯞꯄꯗ ꯁꯦꯇꯜ ꯇꯧꯔꯒꯗꯤ ꯑꯥꯗ ꯑꯗꯨꯝ ꯐꯦꯁꯤꯂꯤꯇꯤꯗꯣ ꯀꯩꯅꯣ ꯇꯧꯔꯒ NOC ꯂꯧꯔꯒ ꯑꯗꯨꯝ ꯑꯥꯗ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯐꯦꯁꯤꯂꯤꯇꯤꯗꯣ ꯑꯥꯗ ꯍꯦꯟꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯂꯩ ꯑꯗꯩ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯧꯔꯦ ꯑꯩꯈꯣꯏꯗꯒꯁꯨ ꯑꯗꯨꯝ ꯀꯧꯔꯦ ꯑꯗꯩ ꯃꯌꯥꯡꯈꯩꯅꯀꯣ ꯗꯤꯗꯤ ꯅꯣꯏ ꯍꯟꯗꯛ ꯁꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗꯤ ꯅꯦꯁꯅꯦꯜ 2-3ꯇꯪ ꯊꯣꯛ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯈꯣꯠꯂꯣ ꯆꯍꯤꯁꯨ ꯌꯥꯝꯃꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯗꯨꯝ ꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯆꯠꯂꯨꯔ ꯍꯜꯂꯛꯄꯅ ꯁꯨꯃꯥꯏꯅ ꯊꯕꯛꯁꯨ ꯄꯤ ꯀꯩꯅꯣ ꯇꯧꯋꯤ ꯁ꯭ꯇꯦꯠꯀꯤ ꯀꯩꯅꯣꯗ ꯃꯍꯥꯔꯥꯁꯇ꯭ꯔꯗꯒꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯦꯗꯜꯗ ꯊꯕꯛ ꯄꯤꯌꯦꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯦꯁꯅꯦꯜꯐꯧ ꯄꯤꯗꯦ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯈꯛꯇꯅꯤ ꯄꯤꯔꯤꯁꯦ ꯑꯗꯨꯝꯕꯒꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯗꯤ ꯁ꯭ꯇꯦꯠ ꯑꯃ ꯇꯧꯕꯒꯁꯨ ꯌꯥꯝ ꯚꯦꯂꯨ ꯂꯩꯅ ꯊꯕꯛ ꯑꯃ ꯐꯪꯉꯛꯀꯗꯣꯏꯅꯤ ꯃꯁꯥꯒꯤ ꯀꯩꯅꯣꯃ ꯁꯦꯝꯖꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯝꯕꯒꯤ ꯃꯌꯥꯝꯅ ꯄꯨꯟꯁꯤꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯝꯕꯒꯤ ꯑꯗꯨ ꯏꯆꯦ ꯑꯩꯅ ꯇꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯁꯇ꯭ꯌꯨꯝꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯉꯦ ꯍꯥꯏꯅ ꯇꯥꯖꯩ ꯏꯆꯦ ꯑꯗꯣ ꯑꯕꯞ 1 lakh 2 lakh ꯁ꯭ꯋꯥꯏꯗ ꯌꯧꯋꯦ ꯍꯥꯏꯅ ꯇꯥꯖꯩ ꯁꯤ ꯆꯨꯝꯕ꯭ꯔꯥ ꯏꯆꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦꯗ ꯌꯧꯗꯦꯗ ꯇꯥꯡꯉꯦ ꯑꯩꯈꯣꯏꯅꯒ ꯁꯨꯝ ꯁꯦꯠꯂꯛꯄꯁꯦ 20 ꯃꯊꯛ ꯑꯗꯨꯃꯥꯏꯅꯗꯤ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯑꯗꯣ 1 lakh ꯀꯩꯅꯣ ꯇꯧꯕꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯪꯕꯗꯤ ꯋꯥꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯒ ꯐꯣꯔꯦꯟꯗꯒ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯑꯗꯨꯝ ꯀꯥꯟꯗꯒ ꯑꯩꯈꯣꯏꯅꯒ ꯂꯧꯕ ꯑꯗꯒꯤ ꯁꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯁꯨꯝ ꯇꯨꯅꯩꯌꯦꯕꯀꯣ ꯑꯗꯨꯅꯗꯤ ꯀꯣꯝꯄꯤꯇꯤꯁꯟ ꯑꯗꯨꯝ ꯃꯆꯥ ꯃꯁꯨꯗꯗꯤ ꯑꯗꯨꯝ ꯁꯦꯠꯅꯕ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯗ꯭ꯔꯦꯁꯇꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯤꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯐꯖꯕ ꯃꯤꯅ ꯇꯧꯔꯒꯗꯤ ꯄꯪꯐꯗ ꯐꯖꯩ ꯊꯤꯕꯅ ꯇꯧꯔꯒ ꯄꯪꯊꯤꯗ ꯊꯤ ꯀꯥꯟꯅ ꯇꯧꯋꯦꯕ ꯀꯩꯅꯣꯗꯣ ꯗ꯭ꯔꯦꯁꯇꯁꯨ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯗ꯭ꯔꯦꯁꯇꯁꯨ ꯐꯖꯅ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯁꯣꯏꯈꯤꯕꯒꯁꯨ ꯎꯍꯧꯗꯕꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣ ꯉꯥꯛꯄꯤꯕꯒꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝꯕꯒꯤ ꯃꯣꯏ ꯇꯥꯏꯞꯇꯁꯨ ꯈꯤꯇꯪꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤꯅꯅꯦ ꯀꯩꯅꯣ ꯊꯣꯛꯂꯛꯑꯀꯥꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯌꯥꯝ ꯐꯖꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗ ꯃꯤꯅ ꯂꯥꯏꯔꯕ ꯃꯥꯜꯂꯒ ꯃꯤꯅꯨꯡꯁꯤꯅꯕꯅꯤ ꯀꯥꯏꯅꯒ ꯇꯧꯔꯒ ꯃꯤꯅ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯌꯥꯗꯦꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯕ ꯀꯩꯗꯧꯕ ꯗꯔꯀꯥꯔ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯝꯕ ꯑꯃ ꯂꯩ 1 lakh ꯌꯧꯗꯦꯀꯣ ꯑꯗꯨ ꯏꯆꯦ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯁꯥꯟꯅꯕꯗꯪ ꯁꯤꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯂꯥꯏꯟꯁꯦ ꯆꯠꯍꯟꯅꯤꯡꯗꯦꯀꯣ ꯃꯆꯥꯁꯦ ꯀꯩ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃ ꯇꯧꯍꯜꯂꯒ ꯑꯗꯨꯒꯨꯝꯕ ꯔꯣꯝꯗ ꯆꯠꯍꯟꯅꯤꯡꯉꯦ ꯑꯗꯣ ꯏꯆꯦꯒꯤ ꯃꯣꯠ ꯑꯣꯏꯅ ꯁꯥꯟꯅꯕꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯁꯤ ꯏꯆꯦꯒꯤ ꯃꯣꯠ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯆꯠꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯨ ꯇꯧꯒꯗꯧꯅꯤꯀꯣ ꯂꯥꯏꯔꯤꯛ ꯌꯥꯎꯗꯅꯗꯤ ꯀꯃꯥꯏꯅ ꯌꯧꯕ ꯉꯝꯅꯤ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯅꯣꯂꯦꯖꯁꯦ ꯃꯌꯥꯝ ꯐꯪꯉꯤꯅꯦꯕ ꯐꯪꯉꯤꯅꯦꯗꯤ ꯑꯩꯅ ꯁꯤꯃ ꯍꯣꯠꯅꯒꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯇꯨꯗ ꯏꯔꯤꯕ ꯃꯌꯥꯝꯗꯣ ꯄꯥꯕ ꯑꯃ ꯀꯩ ꯑꯃ ꯁꯤꯃ ꯐꯪꯅꯕ ꯀꯔꯤ ꯂꯩꯒꯦꯁꯦ ꯊꯤꯖꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯗꯨ ꯂꯥꯏꯔꯤꯛꯇꯤ ꯇꯧꯒꯗꯕꯅꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯠꯄꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯅ ꯈꯟꯕꯗ ꯍꯥꯏꯗꯤ ꯃꯥꯒꯤꯁꯨ ꯑꯥꯐꯥꯎ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯕ ꯃꯥꯒꯤꯁꯨ ꯇꯣꯞ ꯂꯦꯚꯦꯜ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨ ꯌꯧꯅꯕ ꯑꯗꯨꯝ ꯀꯩꯅꯣ ꯆꯠꯄ ꯀꯩꯁꯨꯝ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯅ ꯑꯗꯣ ꯏꯆꯦꯅ ꯁꯥꯟꯅꯕ ꯆꯠꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯗꯤ ꯏꯆꯦ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯆꯠꯄꯗꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯗꯤ ꯖꯔꯅꯤ ꯆꯠꯄꯗ ꯅꯨꯡꯉꯥꯏꯕ ꯑꯁꯤꯗꯤ ꯀꯩꯁꯨ ꯂꯩꯄꯣꯟꯇꯦꯗ ꯍꯔꯥꯎꯕ ꯍꯥꯏꯔꯒꯗꯤ ꯆꯠꯂꯨꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯦꯗꯜꯒ ꯂꯧꯔ ꯂꯥꯛꯄꯁꯦ ꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯁꯤ ꯃꯉꯥꯏꯔꯦ ꯖꯔꯅꯤ ꯆꯠꯄꯗ ꯆꯠꯄ ꯑꯁꯤꯗꯤ ꯌꯥꯝ ꯋꯥꯈꯤꯕ ꯊꯧꯗꯣꯛꯀꯨꯝꯕ ꯏꯆꯦ ꯁꯥꯟꯅꯕꯤꯕ ꯒꯦꯝ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯋꯥꯈꯤꯕ ꯏꯆꯦꯅ ꯌꯥꯝ ꯋꯥꯅ ꯋꯥꯅ ꯐꯥꯎꯕꯤꯈꯤꯕ ꯏꯁꯥꯗ ꯋꯥꯕ ꯑꯗꯨꯗꯤ ꯀꯝꯄꯤꯇꯤꯁꯟ ꯈꯨꯗꯤꯡꯒꯤꯗꯤ ꯏꯃꯥꯟ ꯃꯥꯟꯅꯩꯀꯣ ꯆꯠꯄ ꯖꯔꯅꯤꯒꯤꯗꯤ ꯑꯗꯨꯝ ꯆꯠꯀꯅꯤ ꯇ꯭ꯔꯦꯟꯗ ꯆꯠꯀꯅꯤ ꯑꯁꯥꯕ ꯃꯇꯝꯗꯅ ꯑꯁꯥꯕ ꯊꯦꯡꯅꯔ ꯆꯠꯀꯅꯤ ꯑꯗꯒꯤ ꯑꯏꯪꯕ ꯃꯇꯝꯗ ꯑꯏꯪꯕ ꯊꯦꯡꯅꯔ ꯆꯠꯀꯅꯤ ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯁꯥꯕ ꯏꯪꯕ ꯑꯗꯒꯤ ꯖꯔꯅꯤ ꯌꯥꯝ ꯁꯥꯡꯉꯒꯗꯤ ꯌꯥꯝ ꯋꯥꯕ ꯍꯦꯜꯂꯦ ꯖꯔꯅꯤ ꯇꯦꯜꯂꯒꯅ ꯋꯥꯕꯁꯦ ꯈꯔ ꯐꯩ ꯊꯨꯅ ꯌꯧꯔꯝꯃꯤꯅ ꯑꯥꯗ ꯂꯩꯐꯝ ꯆꯥꯐꯝꯗꯣ ꯇꯧꯔꯒ ꯄꯣꯊꯥꯕꯗꯣ ꯐꯪꯉꯤꯗꯅ ꯑꯗꯨꯒ ꯀꯥꯂꯦꯟ ꯖꯨꯟ ꯖꯨꯂꯥꯏꯗ ꯆꯠꯄꯁꯦ ꯁꯤ ꯌꯥꯝ ꯁꯥꯔꯒ ꯌꯥꯝ ꯋꯥꯏꯑꯦ ꯑꯗꯣ ꯁꯥꯕꯗꯅꯈꯔ ꯍꯦꯟꯅ ꯋꯥꯕ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯗꯕꯤ ꯑꯗꯒꯤ ꯍꯨꯃꯥꯡꯗꯤ ꯄꯪꯊꯣꯛꯇ ꯊꯣꯛꯄꯤ ꯑꯗꯨ ꯆꯣꯛꯊꯕꯅ ꯍꯦꯟꯕꯤ ꯑꯗꯨꯝꯕꯒꯤ ꯈꯔ ꯋꯥꯕ ꯑꯗꯒꯤ ꯇ꯭ꯔꯦꯟꯗꯒ ꯆꯠꯂꯁꯨ ꯔꯤꯖꯥꯔꯕꯦꯁꯟꯒ ꯐꯪꯗꯕꯤ ꯇꯣꯏꯂꯦꯠ ꯃꯌꯥꯗꯒ ꯅꯝꯁꯤꯜꯂꯒ ꯆꯠꯄꯤꯁꯦ ꯌꯥꯝ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯕꯁꯦ ꯃꯌꯥꯝ ꯇꯧꯔꯦ ꯑꯗꯒꯤ ꯇꯤꯝꯁꯦ ꯇꯤꯝꯁꯦ ꯑꯩꯈꯣꯏꯁꯦ ꯁꯦꯅꯤꯌꯔ ꯖꯨꯅꯤꯌꯔꯒ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯇ꯭ꯔꯦꯟꯒꯁꯦ ꯔꯤꯖꯥꯔꯕꯦꯁꯟꯒ ꯇꯥꯗꯕ ꯃꯣꯏ ꯁꯦꯟꯅꯕꯗ ꯑꯩꯈꯣই ꯄꯣꯠ ꯆꯩ ꯃꯥꯡꯉꯦꯕ ꯍꯥꯏꯗꯤ ꯁꯦꯟꯅꯗꯕꯁꯨ ꯌꯥꯗꯕꯅꯤꯅ ꯃꯣꯏ ꯁꯦꯟꯅꯔꯤꯉꯩꯗ ꯏꯁꯥꯒꯤ ꯄꯣꯠꯁꯦ ꯀꯥꯎꯕꯁꯦ ꯑꯗꯣ ꯇ꯭ꯔꯦꯟꯁꯤꯗꯗꯤ ꯃꯤ ꯈꯨꯗꯤꯡ ꯁꯨꯔꯤꯅꯤꯗꯣ ꯑꯗꯣ ꯁꯣꯝꯗ ꯃꯣꯏ ꯁꯦꯟꯅꯔꯤꯉꯩꯗ ꯏꯁꯥꯒꯤ ꯕꯦꯒꯁꯦ ꯊꯝꯃꯝꯕꯁꯦ ꯂꯩꯔꯝꯗꯕꯒ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯡꯕ ꯈꯣꯠꯄ ꯑꯗꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯩꯉꯣꯟꯗꯒꯤ 2-3 ꯁꯨꯔꯦ ꯄꯣꯠ ꯆꯩ ꯃꯥꯡꯉꯤꯁꯦ ꯑꯗꯨꯃꯥꯏꯅ
ꯍꯧꯖꯤꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏ ꯑꯗꯨꯝꯇꯪꯒ ꯊꯝꯕꯤꯔꯝꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯣꯏꯅ ꯃꯦꯗꯜ ꯂꯧꯔ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯕ ꯆꯠꯂꯨꯕꯁꯦ ꯃꯦꯗꯜ ꯂꯧꯔ ꯍꯜꯂꯛꯄꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯃꯦꯗꯜꯕꯨ ꯂꯧꯔꯗꯤ ꯅꯨꯡꯉꯥꯏꯔꯦꯕ ꯅꯨꯡꯉꯥꯏꯔꯦ ꯑꯋꯥꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯐꯪ ꯍꯜꯂꯛꯄꯗꯕꯨ ꯀꯅꯥꯅ ꯀꯩꯅꯣ ꯋꯥꯈꯤꯕꯗꯣ ꯑꯗꯨꯝ ꯀꯥꯎ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯁꯤ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯊꯣꯛꯇꯣꯔꯦ ꯍꯥꯏꯗꯗꯤ ꯊꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯁꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯁꯦ ꯁꯥꯟꯅꯕꯗꯤ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯃꯔꯛꯇ ꯀꯩꯅꯣ ꯍꯞꯇꯥ ꯑꯃ ꯀꯩ ꯑꯃꯒ ꯂꯦꯞꯄ ꯈꯣꯠꯄꯒꯗꯤ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯗꯤ ꯂꯦꯞꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕ ꯁꯥꯟꯅꯕꯁꯦ ꯑꯩꯁꯦ ꯂꯦꯞꯊꯣꯛꯎꯔꯒ ꯑꯃꯨꯛ ꯀꯝꯄꯤꯇꯤꯁꯟ ꯂꯩꯔꯦ ꯁꯥꯟꯅꯔꯒꯦ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕ ꯌꯥꯕ ꯄꯣꯠꯇꯤ ꯅꯠꯇꯦꯕ ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟ ꯈꯔ ꯋꯥꯠꯂꯤꯉꯩꯗꯅ ꯈꯤꯇꯪ ꯃꯥꯒꯤ ꯀꯩꯅꯣ ꯇꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯈꯔ ꯁꯣꯟꯕ ꯐ꯭ꯂꯦꯛꯁꯤꯕꯤꯂꯤꯇꯤ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯔꯒꯅ ꯐ꯭ꯂꯦꯛꯁꯤꯕꯤꯂꯤꯇꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒ ꯑꯗꯨꯝꯕꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕ ꯑꯗꯒꯤ ꯏꯁꯇ꯭ꯔꯦꯡ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯑꯗꯒꯤ ꯖꯝ ꯆꯣꯡꯕ ꯈꯣꯠꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯝ ꯖꯝꯒꯨꯝꯕꯗ ꯑꯗꯨꯝꯕꯗ ꯍꯦꯟꯅ ꯈꯔ ꯋꯥꯠꯂꯤꯉꯩꯗꯅꯦ ꯑꯁꯣꯟꯕꯗꯣ ꯍꯥꯟꯅ ꯗꯤꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯀꯝꯄꯤꯇꯤꯁꯟ ꯃꯌꯥꯗꯅ ꯑꯩꯈꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕ ꯇꯧꯒꯗꯧꯔꯤꯕ ꯏꯚꯦꯟ ꯃꯌꯥꯝꯗꯣ ꯑꯗꯩꯗ ꯅꯩꯈꯥꯏꯕ ꯍꯥꯏꯇꯥꯔꯦ ꯅꯩꯔꯒ ꯄꯔꯐꯦꯛꯁꯟ ꯇꯥꯟꯕ ꯀꯩꯗꯧꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟꯗꯤ ꯄ꯭ꯔꯦꯛꯇꯤꯁꯇꯤ ꯂꯦꯞꯇꯦꯕ ꯇꯣꯔꯅꯥꯃꯦꯟ ꯇꯧꯕ ꯑꯗꯨ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯈꯤꯇꯪ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯟꯁꯤꯜꯂꯦꯕ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯗꯨꯒ ꯅꯛꯁꯜꯂꯛꯑꯀꯥꯟꯗꯅ ꯑꯃꯨꯛ ꯈꯤꯇꯪ ꯐ꯭ꯔꯤ ꯊꯥꯗꯣꯛꯄ ꯍꯥꯏꯗꯤ ꯁꯣꯛꯈꯤꯅꯤ ꯄꯟꯈꯤꯅꯤ ꯍꯥꯏꯕꯒꯤꯀꯣ ꯔꯤꯀꯕꯔꯤ ꯃꯇꯝꯗꯣ ꯂꯩꯔꯣꯏꯗꯅ ꯁꯣꯛꯈ꯭ꯔꯗꯤ ꯑꯗꯨꯝꯕꯒꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯃꯔꯨ ꯑꯣꯏꯕ ꯇꯧꯗ ꯌꯥꯗꯕ ꯈꯔ ꯇꯧꯔꯒ ꯁꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯏꯆꯦ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯏꯆꯦꯒꯤ ꯃꯈꯥꯗ ꯅꯧꯅ ꯁꯥꯟꯅꯈꯠꯂꯛꯏꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯗ ꯏꯆꯦꯅ ꯄꯤꯕꯤꯅꯤꯡꯕ ꯑꯦꯗꯚꯥꯏꯁ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯁꯨꯝ ꯏꯁꯥꯅ ꯌꯧꯒꯦ ꯈꯜꯂꯤꯕꯗꯣ ꯑꯗꯨ ꯌꯧꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯤ ꯍꯣꯠꯅꯕꯗ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯑꯗꯩ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯗꯤ ꯍꯛꯆꯥꯡꯁꯨ ꯐꯅ ꯂꯩꯔꯦ ꯑꯗꯒꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯒꯗꯤ ꯋꯥꯈꯜꯁꯨ ꯂꯣꯏ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯤ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯥꯟꯅꯕꯁꯦ ꯀꯣꯝꯄꯤꯇꯤꯁꯟꯒꯤ ꯌꯧꯅ ꯁꯥꯟꯅꯕꯩ ꯅꯠꯇ꯭ꯔꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯁꯥꯟꯅꯍꯟꯅꯤꯡꯉꯦꯕ ꯑꯗꯩ ꯃꯁꯥꯗꯣ ꯐꯤꯠ ꯑꯣꯏꯅ ꯂꯩꯅꯕ ꯑꯗꯒꯤ ꯁꯥꯟꯅꯕꯁꯤꯃꯛꯇꯕꯨ ꯉꯥꯎꯁꯟꯅꯕꯩ ꯆꯥꯡ ꯉꯥꯎꯁꯟꯅꯕ ꯍꯥꯏꯗꯤ ꯊꯕꯛ ꯂꯩꯇꯕ ꯃꯤꯅ ꯉꯥꯎꯁꯟꯅꯔꯛꯀꯗꯧꯅꯦꯕ ꯃꯁꯥꯗꯣ ꯊꯕꯛꯇꯣ ꯑꯃ ꯇꯧꯔꯒ ꯁꯥꯟꯅꯍꯟꯗꯅ ꯐꯤꯠ ꯑꯣꯏꯅ ꯂꯩꯅꯤꯡꯉꯒ ꯀꯅꯥꯅ ꯅꯤꯁꯥ ꯃꯁꯥ ꯆꯥꯅꯤꯡꯗꯣꯏꯅꯣ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯗ ꯂꯥꯏꯟꯗ ꯈꯜꯂꯒ ꯃꯆꯥꯈꯩꯁꯦ ꯂꯣꯏꯅꯃꯛ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯍꯜ ꯂꯃꯟꯗꯨꯅꯁꯨ ꯍꯥꯏꯅꯔꯝꯃꯤꯅꯤ ꯏꯆꯦ ꯁꯥꯟꯅꯕꯁꯤꯅ ꯍꯛꯆꯥꯡ ꯐꯕꯁꯤꯅ ꯂꯟꯅꯤꯅ ꯍꯥꯏꯅꯔꯝꯃꯤꯅꯤ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯅ ꯂꯟꯅꯦꯕ ꯏꯁꯥꯒꯤ ꯁꯤꯁꯦ ꯑꯗꯨꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯍꯟ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡ ꯃꯆꯥꯁꯨ ꯂꯣꯏ ꯁꯥꯟꯅꯍꯟꯅꯤꯡꯉꯦ ꯑꯍꯟꯈꯩꯁꯨ ꯑꯗꯨꯝ ꯁꯥꯟꯅꯍꯟꯅꯤꯡꯉꯦ ꯑꯗꯒꯤ ꯋꯨꯁꯨꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯁꯥꯟꯅꯍꯟꯅꯤꯡꯉꯦ ꯑꯍꯟꯁꯦ ꯌꯥꯝ ꯁꯥꯟꯅꯩꯑꯦꯕ ꯆꯩꯅꯥꯔꯣꯝꯗꯗꯤ ꯑꯍꯟ ꯆꯍꯤ ꯔꯤꯇꯤꯌꯥꯔ ꯆꯠꯂꯕ ꯃꯤꯒꯁꯦ ꯊꯕꯛ ꯔꯤꯇꯤꯌꯥꯔ ꯆꯠꯂꯕꯗꯤ ꯆꯍꯤ 60 ꯍꯦꯜꯂ ꯆꯠꯂꯤꯅꯤꯗꯅꯀꯣ ꯇꯥꯏꯆꯤꯁꯦ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯨꯝ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗꯁꯨ ꯃꯣꯏ ꯈꯔ ꯒ꯭ꯔꯨꯞ ꯃꯣꯏ ꯃꯤ 10 10 ꯄꯨꯟꯁꯤꯜꯂꯒꯀꯣ ꯑꯗꯨꯝ ꯇꯥꯏꯆꯤꯁꯦ ꯇꯧꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯀꯥꯟꯁꯤꯗꯀꯣ ꯁꯟꯗꯦꯒꯨꯝꯕꯁꯦ ꯃꯣꯏ ꯀꯣꯏꯕ ꯄꯨꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯑꯥꯎꯇꯤꯡ ꯆꯠꯄꯁꯦ ꯑꯗ ꯑꯩꯈꯣꯏ ꯕꯁꯇ ꯀꯩꯗ ꯆꯠꯂꯒ ꯃꯣꯏ ꯖꯒꯥꯁꯦ ꯄꯨꯕ ꯀꯥꯟꯗ ꯃꯆꯤ ꯑꯃꯁꯨ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯒ ꯇꯥꯏꯆꯤꯁꯦ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤꯕ ꯃꯆꯤ ꯑꯃꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯌꯨꯛ ꯇꯧꯔꯝꯒꯅꯤ ꯅꯨꯡꯊꯤꯟ ꯇꯧꯔ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯖꯒꯥꯗꯣ ꯑꯗꯨꯝ ꯑꯗꯣ ꯃꯣꯏ ꯌꯥꯝ ꯇꯧꯋꯦ ꯇꯥꯏꯆꯤꯁꯦ ꯑꯗꯨꯗꯨꯅ ꯑꯍꯟꯁꯤꯡꯁꯨ ꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯩꯗꯤ ꯇꯥꯏꯆꯤ ꯇꯧꯕꯁꯤꯅ ꯈꯨ ꯅꯥꯕꯒꯨꯝꯕ ꯈꯣꯡꯖꯦꯡ ꯅꯥꯕꯒꯨꯝꯕ ꯁꯨꯝꯕꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯐꯍꯜꯂꯦꯅ ꯇꯥꯏꯆꯤ ꯂꯣꯏ ꯇꯧꯅꯩ ꯑꯗꯨꯗꯨꯅ ꯇꯧꯍꯟꯅꯤꯡꯉꯦ ꯇꯥꯏꯆꯤꯁꯦ ꯌꯥꯝꯅ ꯑꯦꯛꯁꯔꯁꯥꯏꯁ ꯑꯣꯏꯅꯀꯣ ꯃꯈꯜ ꯑꯃꯅ ꯌꯣꯒꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗ ꯇꯧꯍꯟꯅꯤꯡꯉꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯣꯝ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯌꯣꯒꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯣ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯁꯨ ꯇꯥꯏꯆꯤ ꯇꯥꯛꯄꯤꯌꯣ ꯀꯥꯏꯅ ꯍꯥꯏꯕꯀꯣ ꯌꯥꯝ ꯂꯩꯌꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯈꯨꯃꯟ ꯂꯝꯄꯥꯛꯇꯒꯁꯦ ꯃꯣꯏ ꯋꯥꯛꯀꯤꯡ ꯂꯥꯛꯄ ꯑꯍꯟꯈꯩꯁꯦ ꯑꯩꯈꯣꯏ ꯇꯥꯏꯆꯤ ꯇꯧꯕꯗ ꯎꯕꯗꯒꯤ ꯃꯣꯏ ꯑꯍꯟ ꯈꯔ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯝꯒꯅꯤ ꯈꯟꯕꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯁꯥꯟꯅꯐꯝꯁꯦ ꯍꯥꯟꯅ ꯃꯦꯟ ꯏꯁꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯔꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯁꯣꯝꯗ ꯍꯣꯡꯇꯣꯔꯛꯑꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯃꯣꯏ ꯃꯦꯟ ꯏꯁꯇꯦꯗꯤꯌꯝ ꯃꯃꯥꯡꯗꯨꯗ ꯍꯦꯛ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯁꯣꯝꯗ ꯆꯠꯇ꯭ꯔꯕꯅꯤꯅ ꯇꯧꯔꯤꯕ ꯇꯧꯗ꯭ꯔꯤꯕꯗꯤ ꯈꯪꯗꯦ ꯑꯗꯨ ꯇꯧꯔꯝꯒꯅꯤꯗꯤ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯃꯣꯏꯁꯦ ꯃꯣꯏ 10 20 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯇꯥꯏꯆꯤꯁꯦ ꯂꯥꯛꯑꯒ ꯑꯍꯟꯈꯩꯁꯦ ꯋꯥꯛꯀꯤꯡ ꯂꯥꯛꯑꯒ ꯑꯣꯖꯥ ꯕꯤꯔꯝꯅꯤꯅ ꯇꯥꯛꯄꯤꯈꯤꯕꯅꯦꯕ ꯇꯥꯏꯆꯤꯁꯦ ꯑꯗꯨ ꯃꯣꯏ ꯌꯥꯎꯗꯦ ꯃꯣꯏ ꯇꯣꯉꯥꯟꯅ ꯇꯧꯖꯕꯅꯦ ꯇꯥꯛꯄꯤꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯌꯥꯝꯅ
ꯃꯤꯈꯩꯁꯦ ꯃꯁꯥ ꯂꯣꯏ ꯐꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯆꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯏꯆꯦꯒꯤ ꯃꯣꯠ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯆꯦ ꯏꯔꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡꯁꯤꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯜꯂꯦ ꯍꯥꯏꯗꯤ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯑꯁꯤ ꯑꯅꯥ ꯑꯁꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯦ ꯊꯋꯥꯏ ꯑꯁꯦ ꯑꯅꯤꯔꯛ ꯁꯨꯅ ꯄꯣꯛꯇꯧ ꯅꯠꯇꯦꯕ ꯃꯤ ꯑꯃ ꯁꯤꯈꯤꯕ ꯍꯥꯏꯁꯦ ꯃꯄꯨꯟꯁꯤ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ ꯑꯩ ꯑꯃ ꯁꯤꯈ꯭ꯔꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯀꯌꯥꯝ ꯋꯥꯅ ꯃꯤ ꯑꯃ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯕꯁꯦ ꯀꯌꯥꯝ ꯋꯥꯒꯦꯁꯦ ꯑꯗ ꯃꯤꯁꯤ ꯃꯃꯜꯁꯦ ꯚꯦꯂꯨꯁꯦ ꯈꯪꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯉꯦ ꯃꯥꯏꯀꯩ ꯑꯅꯤꯃꯛꯁꯦ ꯌꯥꯅꯕ ꯄꯨꯔꯛꯑꯒ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯑꯒ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯉꯦ ꯃꯤꯒꯤ ꯚꯦꯂꯨꯁꯦ ꯌꯥꯝ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯛꯀꯗꯕ IAS ꯑꯣꯏꯔꯛꯀꯗꯕ ꯃꯌꯥꯝ ꯑꯃ ꯁꯤꯔꯝꯃꯗꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯩ ꯑꯐꯥꯎꯕ ꯑꯣꯂꯦꯝꯄꯤꯌꯥꯟ ꯑꯣꯏꯔꯛꯀꯗꯕ ꯒꯦꯝꯗ ꯍꯥꯏꯔꯒꯁꯨꯀꯣ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯔꯦ ꯍꯟꯗꯛꯇꯁꯨ ꯕꯣꯛꯁꯤꯡꯒꯤ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕ ꯌꯥꯝ ꯐꯖꯕ ꯑꯉꯥꯡ ꯑꯃ ꯇꯧꯈꯤꯕꯗꯣ ꯏꯆꯦ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯋꯨꯁꯨ ꯃꯁꯥꯟꯅꯁꯦ ꯏꯆꯦ ꯀꯌꯥꯝ ꯀꯨꯏꯕ ꯐꯥꯎꯕ ꯏꯆꯦꯁꯦ ꯁꯥꯟꯅꯕꯤꯈꯤꯒꯦꯅ ꯈꯜꯂꯤꯕ ꯏꯆꯦ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯕꯗꯤ ꯑꯩꯁꯦ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯇ꯭ꯔꯁꯨꯀꯣ ꯑꯗꯨꯝ ꯁꯥꯟꯅꯕꯗꯤ ꯑꯩꯅ ꯁꯥꯟꯅꯈꯤꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯗꯤ ꯆꯍꯤ 60 ꯑꯕꯐꯥꯎ ꯁꯥꯟꯅꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯦꯛꯁꯔꯁꯥꯏꯁ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯈꯤꯅꯤ ꯑꯗꯨꯒ ꯀꯣꯝꯄꯤꯇꯤꯁꯟꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯈꯟꯕꯗ ꯆꯍꯤꯁꯨ ꯌꯥꯝꯃꯛꯑꯃꯤꯅ ꯑꯗꯒꯤ ꯑꯉꯥꯡꯁꯨ ꯀꯩꯁꯨ ꯂꯩꯔꯃꯤꯅꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯁꯤꯕꯨꯗꯪ ꯁꯥꯟꯅꯔꯒ ꯃꯈꯥ ꯇꯥꯕꯗꯤ ꯑꯉꯥꯡ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯈꯩꯁꯦ ꯃꯣꯏ ꯑꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯀꯩꯅꯣꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒꯦꯅ ꯈꯜꯂꯦ ꯋꯥꯈꯜꯁꯦ ꯏꯆꯦ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯨꯝꯕ ꯍꯥꯡꯕꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯄ꯭ꯂꯥꯟ ꯑꯗꯨꯃꯛ ꯗꯥꯏꯔꯦꯛ ꯍꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯍꯥꯡꯉꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣꯖꯥꯈꯩꯒꯤ ꯍꯥꯡꯗꯅ ꯈꯣꯠꯇꯅ ꯂꯩꯔꯤꯕꯁꯦ ꯃꯣꯏꯁꯤꯗꯩꯁꯨ ꯑꯗꯨꯝ ꯆꯠꯂꯒ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯈꯜꯂꯦꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯡꯉ ꯂꯩꯕꯁꯨ ꯑꯩꯉꯣꯟꯗꯁꯨ ꯁꯪꯉꯛꯇꯕ ꯌꯥꯏ ꯃꯇꯝ ꯃꯣꯏꯗ ꯇꯧꯔ ꯑꯗꯨꯗꯨꯅ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯑꯗꯨꯅ ꯁꯪꯕ ꯀꯥꯟꯗ ꯃꯣꯏꯒꯤꯗ ꯆꯠꯂꯒ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯇꯧꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯦꯅ ꯀꯣꯝꯄꯤꯇꯤꯁꯟ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯀꯣꯝꯄꯤꯇꯤꯁꯟ ꯊꯣꯛꯄ ꯃꯇꯝꯗꯀꯣ ꯏꯆꯦ ꯑꯗꯨꯗ ꯏꯆꯦꯁꯦ ꯃꯦꯗꯜꯁꯦ ꯂꯧꯔꯛꯑꯦꯕ ꯑꯗꯨ ꯃꯦꯗꯜꯁꯦ ꯂꯧꯔꯛꯄꯗ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯏꯊꯤꯜꯗ ꯐꯥꯎꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯣꯠꯅꯕꯗ ꯋꯥꯈꯤꯕ ꯀꯩꯅꯣꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯎꯔꯒ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯁꯤꯁꯤꯅꯤꯀꯣ ꯁꯤꯁꯤ ꯉꯝꯅꯕꯅꯤꯀꯣ ꯅꯍꯥꯟꯈꯩ ꯍꯣꯠꯅꯔꯤꯁꯦ ꯀꯥꯏꯅ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯐꯪꯉꯛꯄ ꯀꯥꯟꯗꯗꯤ ꯑꯗꯨꯗꯅ ꯀꯔꯤ ꯐꯥꯎꯏ ꯑꯅꯤꯁꯤ ꯏꯃꯥꯅꯁꯨ ꯃꯥꯟꯅꯕ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒ ꯅꯦꯁꯅꯦꯜꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯀꯟꯇ꯭ꯔꯤꯒꯤ ꯑꯣꯏꯅ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯗꯤ ꯀꯟꯇ꯭ꯔꯤꯁꯦ ꯑꯩꯁꯨ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯕꯦꯁꯅꯦꯅ ꯆꯠꯇꯣꯏꯅꯦ ꯑꯇꯣꯞꯄꯒꯤꯁꯨ ꯕꯦꯁ ꯉꯥꯛꯇꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯒ ꯕꯦꯁ ꯃꯌꯥꯝꯗꯣ ꯊꯦꯡꯅꯔꯛꯄꯗꯩꯗ ꯐꯪꯉꯛꯄꯗꯗꯤ ꯑꯗꯨꯗꯤ ꯏꯁꯥ ꯃꯊꯟꯇꯕꯨ ꯈꯪꯖꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯔꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯔꯥꯎꯕꯗ ꯑꯗꯨ ꯈꯜꯂꯛꯄꯅꯤꯅ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯇꯔꯁꯦ ꯌꯥꯝꯕ ꯁꯨꯝ ꯍꯦꯜꯂꯛꯀꯗꯣꯏꯅꯦꯕ ꯇꯐ ꯑꯣꯏꯕ ꯁꯨꯝ ꯍꯦꯜꯂꯛꯀꯗꯣꯏꯅꯦꯕ ꯁꯨꯝ ꯀꯝꯄꯤꯇꯤꯁꯟ ꯆꯥꯎꯔꯤꯈꯩ ꯍꯥꯏꯗꯤ ꯃꯆꯥꯗꯅ ꯈꯔ ꯌꯥꯝꯗꯕ ꯑꯗꯨ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯈꯔ ꯌꯥꯝꯃꯛꯄ ꯏꯟꯇꯔꯅꯦꯁꯅꯦꯜꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯌꯥꯝꯃꯛꯄꯅꯦ ꯀꯝꯄꯤꯇꯤꯁꯟꯁꯦ ꯀꯝꯄꯤꯇꯤꯇꯔ ꯌꯥꯝꯃꯤꯈꯩ ꯑꯗꯨꯝ ꯃꯦꯗꯜꯒꯤ ꯚꯦꯂꯨꯁꯤꯁꯨ ꯍꯦꯟꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯆꯦ ꯋꯨꯁꯨ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯂꯤꯃꯤꯠꯀꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯆꯦ ꯑꯦꯖ ꯂꯤꯃꯤꯠ ꯂꯩꯌꯦ ꯆꯍꯤ ꯀꯌꯥꯐꯥꯎꯗꯤ ꯁꯥꯟꯅꯕ ꯌꯥꯏ ꯁꯦꯅꯤꯌꯔ ꯂꯦꯚꯦꯜꯗ 40 ꯆꯍꯤ 40 ꯐꯥꯎ ꯁꯨꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯥꯟꯅ ꯌꯥꯗꯕ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯗꯤ ꯕꯦꯛꯇꯔꯤꯌꯥꯟꯒꯨꯝꯕ ꯃꯥꯁꯇꯔꯒꯨꯝꯕꯗ ꯂꯥꯛꯑꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯗꯁꯨ ꯃꯥꯁꯇꯔ ꯀꯝꯄꯤꯇꯤꯁꯟꯒꯁꯦ ꯑꯗꯨꯝ ꯂꯩꯕ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯆꯦꯅ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯅꯣꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯂꯩꯕꯅꯦꯕ ꯑꯩꯁꯦ ASI ꯑꯣꯏꯅ ꯑꯩ ꯀꯩꯅꯣ ꯌꯨꯅꯤꯠꯅ ꯀꯩꯅꯣꯗ ꯅꯥꯅ ꯌꯥꯔꯕꯤꯗ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣ MPSCꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯄꯣꯔꯠꯁ ꯀ꯭ꯂꯕ ꯑꯅ ꯑꯗ ꯑꯣꯏꯅ ꯂꯩꯕ ꯑꯩꯁꯦ ꯍꯥꯏꯗꯤ ꯁꯥꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯒꯦꯝꯗ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯐꯥꯔꯁ ꯑꯃꯗ ꯇꯦꯁ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯖꯔꯤ MPSCꯒꯤ ꯄ꯭ꯂꯦꯌꯥꯔ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄ꯭ꯂꯦꯌꯥꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯗꯣ ꯏꯆꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯂꯩꯔꯦꯀꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯊꯕꯛꯁꯨ ꯇꯧꯔꯦ ꯏꯆꯦꯁꯦ ꯋꯨꯁꯨꯁꯨ ꯁꯥꯟꯅꯔꯦ ꯑꯗꯒꯤ ꯐꯦꯃꯤꯂꯤꯁꯨ ꯄꯨꯔꯤꯅꯤ ꯏꯆꯦ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯏꯆꯦ ꯂꯣꯏꯅ ꯉꯝꯅꯕ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯂꯥꯛꯏꯅꯦꯕ ꯁꯤꯗꯩꯁꯤꯗ ꯏꯆꯦꯒꯤ ꯃꯥꯏꯟ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯀꯣꯏꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯆꯠꯄꯒꯤ ꯁꯤꯒꯨꯝꯕ ꯃꯇꯝꯒꯗꯤ ꯐꯪꯕ꯭ꯔꯥ ꯏꯆꯦ ꯃꯇꯝꯁꯤꯗꯤ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯁꯪꯍꯟꯒꯦ ꯁꯪꯍꯜꯂꯣꯏꯒꯦꯁꯦ ꯁꯤꯗꯤ ꯂꯣꯏ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯀꯌꯥ
ꯀꯣꯏꯕ ꯆꯠꯀꯦ ꯈꯜꯂꯒꯗꯤ ꯂꯣꯏ ꯌꯥꯕ ꯉꯥꯛꯇꯅꯤ ꯇꯧꯒꯦ ꯈꯜꯂꯒꯗꯤꯀꯣ ꯑꯗꯨꯕꯨ ꯏꯁꯥꯅ ꯆꯠꯄ ꯈꯣꯠꯄꯁꯦ ꯈꯔ ꯀꯣꯏꯕꯁꯦ ꯈꯔ ꯄꯥꯝꯖꯗꯦꯕ ꯆꯠꯄ ꯇꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯟꯅꯕ ꯆꯠꯄ ꯈꯛꯇꯅꯦ ꯑꯩꯅ ꯑꯅꯝꯕ ꯆꯠꯂꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯆꯠꯇꯦꯕ ꯏꯆꯦ ꯑꯗꯨꯅ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄ ꯀꯌꯥ ꯆꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯆꯠꯀꯦꯅ ꯈꯜꯂꯝꯃꯒꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯟꯁꯜꯂꯦ ꯑꯁ ꯇꯣꯛꯊꯣꯛꯑꯒꯦꯗ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯣꯛꯊꯣꯛꯑꯦꯕ ꯑꯅꯝꯕꯅ ꯀꯌꯥꯗꯤ ꯆꯠꯀꯟꯗꯦ ꯑꯗꯩ ꯀꯣꯏꯕ ꯂꯥꯡꯕꯁꯦ ꯏꯁꯥꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯀꯌꯥꯁꯨ ꯏꯁꯥꯅ ꯄꯥꯝꯗꯕꯅꯤ ꯄꯥꯝꯗꯕꯅꯤꯅ ꯑꯗꯨꯝ ꯀꯣꯏꯔꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯆꯦꯒꯤ ꯍꯁꯕꯦꯟꯅꯒꯗꯤ ꯀꯣꯏꯔꯨꯁꯤ ꯅꯪ ꯄꯥꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯀꯣꯏꯔꯨꯁꯤ ꯈꯣꯠꯂꯨꯁꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪꯁꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯑꯣ ꯃꯥꯏꯟ ꯑꯣꯏꯅꯕ ꯈꯣꯠꯅꯕꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯂꯩꯇꯦ ꯏꯆꯦ ꯀꯔꯥꯏ ꯇꯧꯗꯣꯏꯅꯣ ꯃꯥꯅ ꯂꯝ ꯑꯃꯗ ꯑꯩꯅ ꯂꯝ ꯑꯃꯗ ꯑꯣ ꯏꯆꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯦꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯦ ꯃꯥꯅ ꯀꯩꯅꯣꯗ ꯑꯥꯔꯃꯤꯗ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣꯗ ꯃꯥꯅ ꯃꯥꯁꯨ ꯁꯥꯔꯚꯤꯁꯦꯁꯀꯤ ꯀꯣꯆ ꯑꯣꯏꯅ ꯂꯩꯕ ꯑꯥꯔꯃꯤꯒꯤꯀꯣ ꯑꯗꯨꯗ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦ ꯃꯥꯅ ꯎତ୍ତꯔꯥꯈꯟꯗ ꯂꯩꯔꯦ ꯑꯗꯨꯗ ꯆꯍꯤ ꯑꯃꯃꯨꯛ ꯁꯨꯔꯦ ꯁꯨꯇꯤ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯏꯆꯦꯅ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒꯗꯤ ꯆꯠꯇꯦ ꯑꯥꯗ ꯆꯠꯄꯗꯤ ꯂꯩꯇꯦ ꯑꯩꯁꯨ ꯁꯣꯝꯗꯁꯨ ꯊꯕꯛ ꯑꯃ ꯇꯧꯔꯤꯅꯀꯣ ꯆꯠꯄ ꯑꯩꯉꯣꯟꯗꯩꯁꯨ ꯀꯣꯏꯔꯨꯒꯦ ꯀꯥꯏꯅ ꯁꯨꯇꯤ ꯂꯧꯊꯣꯛꯄꯗꯨꯗꯤ ꯑꯩꯁꯨ ꯇꯟꯕ ꯍꯥꯏꯗꯤ ꯑꯩ ꯑꯇꯣꯞꯄ ꯍꯌꯦꯡ ꯅꯥꯔꯛ ꯈꯣꯠꯂꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯁꯨꯇꯤ ꯂꯧꯅꯤꯡꯉꯥꯏ ꯑꯃꯨꯛ ꯂꯩꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯁꯣꯝꯁꯨ ꯊꯕꯛ ꯆꯤꯟꯗꯅ ꯂꯩꯖꯕꯅꯤꯅ ꯊꯕꯛ ꯆꯤꯟꯕꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯠꯁꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯀꯥꯏꯅꯀꯣ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯅꯦꯕ ꯂꯩꯕꯗꯤ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯩꯅꯤ ꯑꯗꯗꯤ ꯃꯊꯟꯇ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯒ ꯈꯟꯗꯣꯛꯑꯒ ꯑꯗꯨꯝ ꯂꯩꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯏꯆꯦꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯄꯤꯗꯨꯅ ꯏꯆꯦꯒꯤ ꯌꯥꯝꯂꯕ ꯃꯃꯜ ꯇꯥꯡꯂꯕ ꯃꯃꯜ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯏꯆꯦꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕꯗ ꯑꯆꯧꯕ ꯃꯦꯗꯜ ꯑꯆꯧꯕ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯗꯨꯅ ꯑꯔꯖꯨꯟ ꯑꯦꯋꯥꯔꯗꯀꯗꯣ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯆꯦ ꯃꯃꯤ ꯇꯤꯚꯤ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯆꯦ ꯃꯃꯤ ꯊꯤꯁꯨ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯏꯁꯥꯒꯤ ꯃꯣꯠ ꯑꯗꯒꯤ ꯀꯩ ꯐꯣꯡꯗꯣꯛꯄ ꯐꯪꯖꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯁꯤꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯑꯗꯨ ꯂꯧꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ